ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏ ꯆꯠꯄ ꯃꯇꯝꯗ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡꯒꯤ ꯀꯣꯡꯕ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯇꯤꯟꯐꯝꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯏꯔꯣꯏꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕꯗꯒꯤ ꯊꯤꯕ ꯐꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯂꯤꯂꯣꯡ ꯊꯣꯡꯈꯥꯒꯤ ꯏꯔꯤꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯂꯣꯡꯖꯝ ꯀꯥꯟꯇ ꯆꯍꯤ 12 ꯑꯄꯣꯛꯄ ꯂꯣꯡꯖꯝ ꯀꯨꯃꯥꯔ ꯀꯧꯏ꯫ ꯀꯨꯝꯕꯤ ꯇꯔꯥꯈꯣꯡꯗꯒꯤ ꯍꯧꯖꯤꯛꯅ ꯀꯛꯋꯥ ꯂꯝꯗꯥꯏꯕꯨꯡꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯈꯠꯂꯛꯄꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯂꯣꯡꯖꯝ ꯀꯥꯟꯇ ꯃꯃꯥꯟꯅꯕ 3ꯀ ꯂꯣꯏꯅꯅ ꯊꯥ ꯑꯁꯤꯒꯤ 14ꯗ ꯃꯍꯥꯛꯅ ꯂꯨꯞꯈꯤꯕ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯏꯁꯤꯡꯗ ꯏꯔꯣꯏꯈꯤ꯫ ꯏꯔꯣꯏꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯂꯨꯞꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕꯗ ꯃꯍꯥꯛ ꯏꯁꯤꯡꯗ ꯂꯨꯞꯈ꯭ꯔꯦ ꯈꯪꯅꯔꯛꯈꯤꯕꯅꯤ꯫ ꯅꯨꯄꯥꯃꯆꯥ ꯑꯗꯨꯕꯨ ꯐꯪꯅꯕ ꯕꯥꯁꯤꯈꯣꯡ ꯀꯣꯡꯕ ꯏꯔꯣꯡ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ BKIDC ꯑꯃꯗꯤ ꯕꯥꯁꯤꯈꯣꯡ ꯄꯥꯟꯊꯣꯏꯕꯤ ꯌꯨꯊ ꯀ꯭ꯂꯕꯀꯤ ꯊꯧꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯊꯛꯇ SDRF ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯥꯌꯔ ꯁꯔꯚꯤꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯁꯨ ꯃꯣꯇꯣꯔ ꯕꯣꯠ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ 6ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ SDRFꯀꯤ ꯇꯤꯝ ꯑꯃꯅ ꯂꯤꯂꯣꯡ ꯊꯣꯡꯈꯥꯒꯤ ꯏꯔꯤꯜ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯅꯤꯒꯤ ꯏꯇꯤꯟꯐꯝ ꯃꯄꯥꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯇ ꯑꯁꯤ PK ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯃꯦꯂꯥ ꯂꯝꯄꯥꯛꯇ ꯀ꯭ꯂꯥꯁ 7 ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯅꯤ꯫ ꯐꯨꯠꯕꯣꯜꯒꯤ ꯀꯣꯆꯤꯡ ꯑꯃ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏ 3 ꯄꯨꯟꯅ ꯏꯔꯣꯏꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫